ꯖꯨꯗ ꯄꯨꯕ ꯌꯥꯔꯕꯅꯦ ꯑꯗ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯃꯣꯒꯤꯗ ꯅꯪꯒꯤ ꯕ꯭ꯂꯣꯛꯇꯣ ꯐꯩꯅꯦ ꯁꯤꯗꯗꯤ 1,50,000 ꯁꯨꯔꯗꯤ ꯕꯤ ꯍꯩꯗꯣꯛꯅꯤꯀꯣ ꯁꯥ ꯍꯥꯎꯔꯕꯣ ꯏꯄꯤ ꯍꯥꯎꯔꯕꯣ ꯇꯤꯕꯤ ꯏꯄꯤ ꯍꯥꯎꯔꯕꯣ ꯍꯥꯎꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯦꯅ ꯈꯜꯂꯤ ꯉꯁꯤꯕꯨꯗꯤ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯍꯧꯁꯨ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯐꯖꯅ ꯄꯨꯡꯈꯩ ꯇꯨꯝꯃꯦ ꯄꯨꯡ 9ꯗꯣ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯗ ꯂꯩꯁꯤꯟꯁꯨ ꯊꯥ ꯂꯩꯔꯝꯃꯦꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯔꯠꯇꯣ ꯐꯤꯌꯣꯏ ꯂꯩꯌꯦꯅ ꯍꯥꯏꯔꯕ ꯑꯗꯨꯅ ꯆꯥ ꯑꯝꯇ ꯊꯛꯈꯤꯒꯦ ꯇꯧꯔꯣ ꯍꯩꯗꯣꯛꯀꯅꯤ ꯑꯃꯨꯛ ꯑꯃ ꯇꯧꯕꯤꯌꯨ ꯃꯥꯒꯤꯗꯣ ꯌꯥꯔꯣꯏ ꯌꯥꯝ ꯍꯩꯀꯥ ꯑꯝꯇ ꯅꯣꯛꯎꯅꯦ ꯑꯝꯇ ꯅꯣꯛꯎꯅꯦ ꯑꯝꯇ ꯅꯣꯛꯑꯣꯕ ꯄꯥꯆꯧꯅ ꯀꯩ ꯍꯥꯏꯒꯦ ꯃꯃꯥꯅ ꯆꯥꯈ꯭ꯔꯦ ꯐꯩ ꯑꯗꯨꯗꯤ ꯅꯪ ꯄꯤꯖꯥ ꯄꯤꯖꯗ꯭ꯔꯦꯗꯣ ꯇꯣꯛꯑꯦꯗ ꯄꯤꯖꯥ ꯑꯩꯅ ꯇꯟ ꯄꯣꯔꯣ ꯍꯥꯏꯈꯤꯕ ꯇꯟꯕꯨꯗꯤ ꯆꯥꯔꯕꯀꯣ ꯑꯃꯨꯛ ꯑꯩꯁꯦ ꯑꯩꯈꯣꯏ ꯅꯥꯎꯅ ꯀꯥꯏꯗꯩꯅ ꯁꯤ ꯇꯟꯁꯦ ꯌꯥꯝ ꯍꯥꯎꯏꯅꯦ ꯑꯣ ꯍꯥꯡꯉꯕꯣ ꯑꯗꯨꯗꯤ ꯍꯦꯡꯒꯩ ꯇꯟ ꯈꯔ ꯆꯥ ꯌꯥꯔꯦꯅꯦ ꯑꯗꯨꯅꯦ ꯍꯥ ꯂꯩꯊꯣꯛꯇꯨ ꯃꯉꯥꯏꯔꯦꯅꯦ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯥꯜꯂꯦ ꯑꯗꯨꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯊꯣꯛꯇꯅꯕ ꯃꯥꯒꯤ ꯍꯥꯡꯉꯦ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯀꯣꯛ ꯑꯅꯧꯕ ꯑꯃ ꯄꯤꯔꯛꯇꯣꯔꯤ ꯀꯥꯏꯗ ꯀꯥꯞꯄꯤꯔꯣ ꯀꯦꯃꯦꯔꯥꯗꯨꯅ ꯅꯣꯡ ꯀꯥꯞꯄ ꯍꯥꯏꯔꯣ ꯃꯈꯥꯗ ꯀꯥꯞꯄꯨ ꯍꯥꯏꯕꯅꯤꯅꯦ ꯕꯣꯟꯗꯣ ꯏꯆꯟꯅꯨꯄꯤ ꯀꯣꯛ ꯑꯃꯇ ꯄꯤꯕꯤꯒꯦ ꯑꯍꯟꯕ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯗꯤꯁ ꯏꯁ ꯗ ꯑꯣꯜ ꯐꯔꯦ ꯅꯠꯇꯤꯌꯦ ꯅꯪ ꯈꯣꯡꯎꯞꯇꯤ ꯇꯣꯡꯉꯔꯣꯏ ꯍꯥꯏꯔꯣ ꯃꯃꯥ ꯃꯅꯝ ꯅꯝꯍꯜꯂꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯑꯩ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯇ ꯑꯩ ꯇꯧꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯈꯛꯀꯤ ꯑꯣꯏꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀꯣꯟꯇꯦꯁ ꯑꯃ ꯍꯧꯖꯤꯛ ꯇꯧꯔꯤꯌꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯦꯀꯥꯎꯟꯁꯤꯅ ꯁ꯭ꯇꯥꯏꯜꯁ ꯑꯦꯟ ꯐꯦꯁꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯀꯣ ꯀꯟꯇꯦꯁꯀꯤ ꯃꯃꯤꯡꯁꯤꯅ ꯗ ꯃꯣꯁ ꯂꯥꯏꯛꯁ ꯐꯣꯇꯣ ꯍꯥꯏꯗꯤ ꯐꯣꯇꯣꯗ ꯂꯥꯏꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯇꯥꯟꯅꯕꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯟꯇꯦꯁꯁꯦ ꯍꯧꯖꯤꯛ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯦꯟ ꯗꯦꯠꯅ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022 ꯍꯥꯏꯕꯗꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯕꯁꯨ ꯑꯗꯨꯒ ꯍꯥꯏꯗꯤ ꯐꯣꯇꯣ ꯊꯥꯖꯤꯟꯕꯁꯨ ꯑꯗꯨꯒ ꯀꯟꯇꯦꯁ ꯂꯣꯏꯕꯁꯨ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022 ꯐꯥꯎꯅꯦꯕ ꯑꯗꯨꯒ ꯅꯦꯛꯁ ꯗꯦ 15 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022ꯗ ꯋꯥꯟ ꯋꯤꯟꯅꯔ ꯑꯃ ꯑꯦꯅꯥꯎꯟꯁ ꯇꯧꯒꯗꯕ ꯑꯗꯨꯒ ꯁꯤꯒꯤ ꯋꯤꯟꯅꯔꯁꯤꯒꯤ ꯒꯤꯐ ꯍꯦꯝꯄꯔ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯁꯤꯒꯤ ꯃꯤꯔꯥꯡꯍꯣꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯣꯟꯇꯦꯁꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯐꯣꯔ ꯅꯨꯄꯤꯒꯤꯅꯤ ꯀꯣꯟꯇꯦꯁꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯁ꯭ꯇꯥꯏꯜꯁ ꯑꯦꯟ ꯐꯦꯁꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯁꯤꯗ DM ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯁꯤꯒꯤ ꯄ꯭ꯔꯣꯃꯣꯁꯟꯁꯤꯁꯨ ꯑꯇꯣꯞꯄ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯤ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯁ ꯁꯔꯀꯜ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯣꯏꯁꯨ ꯈꯪꯅꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯒꯤ ꯂꯤꯡꯛꯇꯨꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ ꯃꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯕ ꯉꯝꯃꯅꯦꯕꯀꯣ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯃꯅꯝ ꯅꯝꯕꯤꯔꯕꯣ ꯍꯥ ꯏꯆꯟꯅꯨꯄꯥ ꯃꯣꯏ ꯁꯥꯏꯟꯁ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯗ ꯍꯥ ꯃꯥꯔꯛꯁꯇꯨꯗꯤ ꯃꯣꯏꯗ ꯆꯠꯈꯤꯗꯨꯕ ꯑꯩꯈꯣꯏ ꯅꯥꯎꯅꯦ ꯑꯕꯨꯡ ꯃꯣꯏ ꯂꯣꯏꯗ꯭ꯔꯤꯗ ꯑꯕꯨꯡ ꯆꯠꯈꯤꯗꯣꯔꯦ ꯅꯪꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯌꯥꯔꯦ ꯑꯗꯨꯅ ꯑꯣ ꯆꯞ ꯆꯥꯔꯦ ꯃꯉꯣꯟꯗꯗꯤ ꯑꯗꯨ ꯌꯥꯔꯦ ꯈꯪꯉꯕ ꯊꯨꯕꯤ ꯅꯪ ꯃꯗꯨ ꯑꯣꯏꯅ ꯇꯣꯡꯉ ꯆꯠꯇ꯭ꯔꯣꯕ ꯇꯜꯂꯤꯗ ꯅꯪ ꯈꯣꯡꯎꯞ ꯑꯝꯇ ꯂꯩꯖꯗ꯭ꯔ ꯃꯥꯜꯂꯦꯗ ꯅꯪ ꯇꯜꯂꯦꯕ ꯑꯁ ꯀꯩꯗꯧꯕꯤ ꯃꯥꯛꯁꯤ ꯄꯨꯁꯤ ꯈꯪꯈꯤꯕꯁꯤꯅ ꯂꯧꯕꯨꯡ ꯂꯥꯛꯄꯥꯟꯗ ꯎꯄꯨ ꯃꯥꯛꯁ ꯎꯞꯄꯤꯁꯦ ꯁꯤꯂꯦ ꯊꯣꯛꯀꯅ ꯁ꯭ꯋꯥꯏ ꯂꯣꯏꯔꯦ ꯎꯄꯨ ꯃꯥꯛꯁ ꯎꯞꯄꯤꯁꯦ ꯄꯨꯄꯨ ꯀꯣꯏꯕ ꯆꯠꯈꯤꯗꯣꯏꯅꯤꯅꯦ ꯄꯨꯄꯨꯗꯤ ꯅꯣꯏꯁꯨ ꯅꯣꯏꯅ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ ꯍꯥ ꯁꯤ ꯂꯥꯎꯗꯅ ꯔꯥꯌꯟ ꯁꯤ ꯂꯥꯎꯗꯅ ꯁꯤ ꯐꯪ ꯂꯥꯎꯗꯅ ꯔꯥꯌꯟ ꯅꯪ ꯏꯔꯨꯗꯤ ꯂꯨꯏꯀꯣ ꯅꯪ ꯍꯥ
Hoen pasogi kai lek chona pizza da yodro pizza pizza ha moi je manipur science museum da yeng ba chatui ba ko Ayang di 24 ah. Kasi 24 ni. Ayun Christmas. Xmas. good pasok di hagi to mina high five pasok di high five us kuni hoen pizza le ru ko pizza le ka tra pasok ya le ti kamai to ba khana de ko le ti ngarang sa gi komla do pasok di pira ka to khana ba da to na us hoen pizza ru ko hoen pizza ru ko pizza pizza Bye. All the best. Bây nói thật sự luôn anh nhìn gì bye bye bungo bye Max bungo tập ra bye bye Bye. maning tung tu sih na Hindi ro. basugi le ruko pizza bungo thật sự luôn bye bye Science Center dagi kai tare ba Hello God. Heaven Garden natra be ma Heaven Garden tare be ma khong chắc cái này tôi mi từ đâu chỉ khong chỗ này chơi đi chứ à xuống đây xong làm thật giấy mà không sản phẩm lấy bro ê xem lấy đi khơi bề mà cái sản phẩm sản xuất từ đây hiện phải mình này ê bề mà cái nó à cái nó lao hay nung nè hay nung là sao vậy nè tôm cái tôm nè lao xí la đào hai bên hai thôi sao cái gì tao rồi nung nè tụ cái này gọi về mà năng gì mà hai đứa bút này phao này tao tao lên bia Nungai mo sini na. Ato ba ka di kana uno na tawdra. Uno to ka. Yut. Asing nandang. Maning tu pai bia ko nungai bro be ma nungai bro max to lo tho da mi kanam le ti thế mi là kan lo up sal lo mi yam de Heaven garden is support ya bido. tu ne Heaven Garden hai ne Heaven yong na ba. nungai bro be ma Ba deng oh. nungai bro Ren, ini ko ay taway ba. Kumasira. kom Adria, tema pa. Ra. ada tu ji nan de bi chana kira Anda bisa na gira. chana ro Asli nga moy na na. Asi da julay. Ama. be ma ji nan de bi chana ro ram te kahalo ama je anga je Sa, siam ka ang pa shoy tu ba shoy dra mi ma. nungai bra nungai ya em ăn tiếng hả bà ta biết đâu đây
train thong ra đi con nè thế vẫn cả đến train thôi đấy ôi mà đi muốn train dấu lên đi hay thế mà có bao nhiêu rồi ai ra Ôi để mà helicopter cân thâu đi rồi chứ nó ngại quá vậy mà du đây nàng thôi qua khơi gầu để lại rồi mẹ qua vậy mà du đây nàng thôi đi khơi nàng du đó mình phụ du đây rồi gầu để lại nè sao vậy nè yên kìa ngại bà ngại à lên cho nó một chút tâm đã bà pung mga minit tara sakre sana pawai hale nunga rabo thibia chingka bro kai doge laune hilaune pacho hongi laune ha Cái gì ba chú dạ? Gorilla là gì ba? monkey yingi ra keno abunga madan lok thodi khumu dun tattan loe ni bondu mari to lok thog ne maru ta hana mari ta han lok tho Cái đó là một ký đồ game này. mari ta han lok tho Ha. mari ta han lok thwa ga Heaven Garden da. oi heaven ka dinu chale ba okay Một ký mà xin. transmission thong lo la me da Di Heaven Garden da di helicopter ga le train ngai thau ya. helicopter pa tra Ma parak pun. hana ma hada ma ta ta Nanti andi pa ba bro sana ne hangat tu. oh pam to ga kai no Một ký đó sao vậy nè? Cái này cái không. monkey to asabra chummin he ko thubi na ba Train thau re. la cái bên đó nadi lau se ada monkey le hi hamra tau se nuchi ne monkey ne kai haira ke hangi ba monkey to asab ni Monkey nó phải đâu bị khuyết tật. một cái khuyết tật Monkey khuyết tật tao biết. sila ba chau to kamai te no ba Chú nó thì có ya rồi nè. ju de bu ya ne ada to ve swai na swai to ri monkey na mathang da se ba chau ga mo mandir da chau ji mandir da ade sandi da Thong lo lo. ju jo koi na gro mani he ko na gro mani ko bi chu ra ga ne thing jin bo rong ani monkey na kamai tai na thoi bi monkey na kamai tai na một cái khuyết tật nè làm sang cái thùng đó thùng đấy yêu thùng đó cái mất sai rồi nè heaven garden hai ra thùng đấy là thùng của quay sang ka kai cha ra ba pizza đấy pizza jo pizza small đó lên làm đấy medium lower pizza đấy lajista pizza đấy mà đi ra đấy si pitru ja anh cha cái đấy hey mama đi ra đấy pizza pizza ni ja ni Mama biết cái pizza đi cái đó. ha Buka pizza đi cái đó. Anh ta pork ta ba. phai nang phai chơi gì lên cái gì Ông có cái pizza đi ba. cái này nó thấy cái chân đi đâu là đi yang khai đâu cái gì vậy ông chỉ lấy đi biết ka ai biết ai bi da hayeng san sa ji da ai chan le ye anh đi Christmas này gì aji ko na sa san ji da sa ji da ê xin nhàng đây ya ro hey pillar đấy yang cái này pillar đấy a matha ki pillar to yan da ya ro ye mo ko sang ga ra
ꯑꯩꯈꯣꯏ ꯌꯦꯟ ꯂꯩꯔꯨꯔꯦ ꯌꯦꯟ ꯆꯥꯔꯒꯦꯅꯦꯕꯀꯣ ꯌꯦꯟ ꯊꯣꯡꯉꯤꯁꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯍꯥꯎꯔꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯅ ꯄꯤꯖꯥ ꯆꯥꯏ ꯀꯥꯡꯕꯨꯒꯤ ꯍꯥ ꯄꯤꯖꯥ ꯆꯥꯏ ꯀꯥꯡꯕꯨ ꯌꯦꯡꯅꯅꯦ ꯁꯤ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯊꯣꯛꯑꯁꯤꯅꯦ ꯆꯥꯁꯤ ꯑꯗꯨꯅꯤꯗ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯩꯈꯣꯏ ꯕꯥ ꯑꯩꯈꯣꯏ ꯃꯥꯒꯗꯤ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯅ ꯁꯤꯗ ꯇꯤꯚꯤ ꯌꯦꯡꯉꯒ ꯆꯥꯔꯅꯤ ꯍꯥꯎ ꯑꯣ ꯂꯩꯌꯦ ꯄꯤꯔꯛꯀꯦ ꯌꯥꯔꯦ ꯃꯥꯏꯁꯤꯅ ꯑꯉꯧꯕ ꯍꯥꯞꯄꯒꯦ ꯆꯥꯔꯣ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯅ ꯁꯤꯗ ꯇꯤꯚꯤ ꯌꯦꯡꯉꯒ ꯆꯥꯔꯅꯤ ꯑꯗꯨꯅ ꯅꯨꯄꯤꯒ ꯏꯕꯥꯅꯤ ꯆꯥꯊꯣꯛꯑꯒꯦꯕ ꯑꯉꯧꯕ ꯈꯔ ꯍꯥꯞꯄꯨ ꯍꯥꯏꯅꯦ ꯏꯆꯥꯅꯨꯄꯥꯒꯤ ꯍꯥ ꯁꯤꯃ ꯆꯥꯒꯦ ꯍꯥꯟꯅ ꯑꯝꯇ ꯑꯗꯨꯅ ꯁꯤ ꯂꯩꯔꯦ ꯀꯣ ꯆꯥꯕ ꯍꯧꯔꯒꯦ ꯏꯕꯥꯅꯤ ꯑꯩꯈꯣꯏꯅ ꯍꯣꯏꯗꯤ ꯃꯣꯏꯗꯤ ꯀꯣꯟꯅ ꯆꯥꯖꯔꯒꯗꯕꯀꯣ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯃꯤ ꯉꯁꯥꯏꯗꯤ ꯆꯥꯛꯁꯤ ꯂꯥꯝꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯏꯟꯖꯥꯡꯁꯨ ꯍꯥꯎꯔꯅꯤ ꯁꯤ ꯑꯝꯇ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯕ꯭ꯂꯣꯒꯁꯨ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯣꯁ ꯑꯣꯏꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤꯅꯕꯗ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟ ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯆꯣ